Hello everyone, mayam pumnama, good morning. Mayam ngashidi Sunday gi vlog oidini. Ado mayam hinjang ga tan ga haure. Ado kakao mayam ne chak adi breakfast se siga tawai na moy kauri ne bako. Mayam siga ne aigi leire tan cha hinjang leire. Ado mayam aikoi gi ne adi yenam pambi se papa la e bako la ko ma se thangdo khare. Adagi lei pambi khara si sumana ne asem khona lei se sumana phajana ꯃꯈꯣꯡꯒꯁꯦ ꯂꯩꯕꯥꯛ ꯍꯥꯞꯆꯟꯅ ꯇꯧꯔꯦꯕ ꯌꯥꯝ ꯐꯖꯔꯦ ꯌꯦꯡꯕꯗ ꯑꯗꯣ ꯅꯤꯡꯊꯝ ꯊꯥꯒꯤ ꯁꯨꯃꯥꯡꯅꯤꯗꯅ ꯃꯌꯥꯝ ꯁꯨꯃꯥꯡꯒꯁꯦ ꯈꯥꯂꯤ ꯂꯩꯄꯣꯠꯇꯦ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯟ ꯆꯥꯅꯕ ꯀꯣꯂꯤꯍꯋꯥꯏ ꯃꯀꯨꯗꯣ ꯑꯗꯨꯗꯣ ꯀꯪꯍꯟꯗꯣꯔꯤꯅꯤ ꯍꯌꯦꯡ ꯀꯣꯟꯅꯁꯨ ꯆꯥ ꯌꯥꯅꯕ ꯍꯥꯏꯅ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯤꯍꯋꯥꯏ ꯑꯀꯪꯕꯅꯤ ꯑꯗꯨ ꯃꯣꯔꯣꯛ ꯂꯩꯔꯦ ꯇꯦꯇꯦꯁꯤꯒ ꯂꯩꯔꯦ ꯌꯦꯡꯉꯤꯕ ꯃꯥꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯃꯌꯥꯝ ꯁꯤꯁꯨ ꯀꯣꯂꯤꯍꯋꯥꯏ ꯑꯀꯪꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯊꯠꯄ ꯉꯝꯗ꯭ꯔꯦ ꯃꯔꯥꯅꯦ ꯀꯩꯅꯦ ꯑꯗꯨꯝ ꯀꯪꯍꯟꯗ꯭ꯔꯣꯕꯅꯤ ꯑꯁꯤꯅ ꯊꯠꯇꯣꯔꯤꯅꯤ ꯁꯤꯗꯤ ꯀꯪꯗ꯭ꯔꯤꯗ ꯁꯤ ꯊꯠꯇꯣꯏꯅꯤ ꯃꯌꯥꯝ ꯁꯨꯃꯥꯡꯒꯁꯦ ꯕꯤꯛ ꯊꯜꯂꯦ ꯅꯤꯡꯊꯝ ꯊꯥꯒꯤ ꯁꯨꯃꯥꯡꯅꯤ ꯃꯌꯥꯝꯗꯨꯒꯤ ꯑꯁꯤꯒꯅ ꯑꯩꯈꯣꯏꯒꯤ ꯂꯩ ꯄꯥꯝꯕꯤ ꯈꯔꯁꯨ ꯁꯤꯒ ꯊꯥꯡꯖꯤꯟꯈꯔꯦ ꯄꯄꯥꯅ ꯗꯦꯀꯣꯔꯦꯁꯟ ꯇꯧꯔꯤꯅꯦꯅ ꯑꯗꯒꯤ ꯃꯥ ꯂꯥꯛꯑꯒ ꯑꯁꯤꯒꯤ ꯒ꯭ꯔꯤꯜꯒꯤ ꯃꯊꯛꯀꯤ ꯐꯣꯞꯀꯁꯦ ꯈꯥꯖꯟꯗꯅ ꯁꯟꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯨꯃꯥꯡꯁꯦ ꯌꯦꯡꯉꯨ ꯕꯦꯛ ꯊꯟꯈꯔꯦ ꯄꯣꯠ ꯆꯩꯅ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒ ꯃꯣꯔꯣꯛ ꯑꯀꯪꯕꯗꯨꯁꯨ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯖꯤꯔꯥꯁꯨꯅꯦ ꯏꯁꯥꯒꯤ ꯁꯨꯖꯩꯌꯦꯕꯀꯣ ꯑꯗꯣ ꯆꯥꯝꯊꯣꯛꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯀꯣꯂꯤꯍꯋꯥꯏ ꯊꯠꯀꯗꯕ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯊꯠꯄ ꯍꯧꯔꯦ ꯑꯗꯣ ꯑꯩꯁꯨ ꯁꯟꯗꯦ ꯑꯣꯏꯕꯅꯤꯅ ꯈꯔꯁꯨ ꯐ꯭ꯔꯤ ꯑꯣꯏꯔꯦꯅꯀꯣ ꯑꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯑꯃ ꯌꯥꯎꯁꯟꯕꯤꯔꯦꯕ ꯅꯍꯥꯟꯉꯩ ꯌꯥꯎꯕ ꯉꯝꯗ꯭ꯔꯒꯁꯨ ꯁꯟꯗꯦꯁꯤꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯌꯥꯎꯔꯦꯕ ꯑꯗꯣ ꯀꯣꯂꯤꯍꯋꯥꯏꯁꯦ ꯊꯜꯂꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯑꯗꯣ ꯃꯃꯥ ꯍꯣꯏꯁꯨ ꯈꯔ ꯇꯧꯔꯝꯃꯒꯅꯦ ꯃꯣꯏ ꯑꯗꯨꯝ ꯑꯇꯣꯞꯄ ꯊꯕꯛ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯇꯧꯍꯧꯔꯦꯕꯀꯣ ꯑꯩꯒ ꯑꯗꯒꯤ ꯂꯟꯆꯦꯟꯒ ꯂꯩꯁꯅꯥꯒꯁꯨ ꯌꯥꯎꯍꯜꯂꯦꯕꯀꯣ ꯃꯕꯥꯅꯤꯁꯨ ꯍꯥꯏꯗꯤ ꯊꯠꯄꯗꯣ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅ ꯊꯠꯂꯛꯄꯗꯨꯁꯨ ꯈꯤꯇꯪ ꯇꯧꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯅꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯅꯨꯕꯤꯁꯨ ꯂꯥꯛꯏ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯐꯝꯃꯤ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯑꯆꯥꯄꯣꯠ ꯆꯥꯅ ꯍꯥꯏꯗꯤ ꯂꯟꯆꯦꯟꯒ ꯂꯩꯁꯅꯥꯒꯁꯨ ꯌꯥꯝ ꯐꯖꯅ ꯀꯣꯂꯤꯍꯋꯥꯏꯁꯦ ꯊꯠꯂꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯇꯝꯁꯦ ꯑꯗꯨꯝ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ ꯁꯟꯗꯦ ꯑꯣꯏꯔꯁꯨ ꯑꯃ ꯅꯠꯇ꯭ꯔ ꯑꯃ ꯑꯗꯨꯝ ꯁꯨꯖꯟ ꯈꯣꯠꯆꯟꯕꯗꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏ ꯇꯧ ꯃꯈꯨꯠꯇ ꯍꯥꯏ ꯇꯧ ꯍꯥꯏ ꯃꯌꯥꯝ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯄꯤꯔꯤ ꯃꯤꯅꯤꯟꯗꯥꯅ ꯑꯩꯅ ꯃꯃꯤꯠ ꯃꯥꯜꯂꯨꯗ꯭ꯔꯦ ꯁꯤꯅ ꯃꯅꯥꯇꯣꯟ ꯃꯥꯜꯂꯨꯔꯦ ꯃꯃꯤꯠ ꯑꯣꯏꯅ ꯃꯥꯜꯂꯤꯁꯦ ꯁ꯭ꯄꯥꯏꯗꯔꯅꯤꯅꯦ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯅꯠꯇꯦ ꯑꯇꯩ ꯑꯇꯩ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯛꯂꯛꯀꯅꯤ ꯃꯥꯏꯁꯦ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯁꯤꯒꯤꯁꯦ ꯉꯥꯛꯇꯪ ꯑꯇꯩꯗꯨ ꯌꯦꯛ ꯂꯣꯏꯔꯛꯂꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯑꯄꯥꯟꯕꯅꯤ ꯁꯤꯁꯦ ꯊꯣꯡꯒꯦ ꯑꯗꯣ ꯁꯦꯝꯒꯦ ꯇꯧꯏꯅꯤ ꯃꯌꯥꯝ ꯈꯣꯡꯗ꯭ꯔꯨꯝꯒꯤ ꯃꯀꯨꯁꯦ ꯀꯨꯞꯅ ꯁꯣꯏꯔꯒ ꯉꯧꯕ ꯌꯥꯝ ꯍꯥꯎꯋꯦꯅꯅꯦ ꯃꯤꯅ ꯍꯥꯏꯅꯔꯛꯄꯀꯣ ꯑꯗꯣ ꯉꯧꯒꯦ ꯇꯧꯏꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧꯒ ꯉꯧꯔꯤꯅꯤ ꯃꯌꯥꯝ ꯌꯥꯝꯅꯁꯨ ꯍꯥꯎꯈꯤ ꯑꯩꯈꯣꯏꯗꯤ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯃꯤ ꯑꯌꯥꯝꯕꯅ ꯊꯣꯡꯅ ꯆꯥꯅꯕ ꯃꯌꯥꯝꯁꯨ ꯌꯥꯎꯅꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯁꯨꯝ ꯍꯥꯎꯋꯤ ꯃꯌꯥꯝ ꯁꯤꯒꯅ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯗꯣ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯒꯤ ꯕ꯭ꯂꯣꯛꯇꯤ ꯎꯠꯆꯗ꯭ꯔꯦꯕꯀꯣ ꯑꯩꯒꯤ ꯆꯥꯛ ꯂꯩꯔꯦ ꯁꯤꯗ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯈꯣꯡꯗ꯭ꯔꯨꯝ ꯔꯦꯁꯤꯄꯤ ꯉꯥꯛꯇ ꯉꯥꯏꯈ꯭ರೆ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ ꯅꯤꯡꯊꯝꯊꯥꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯆꯥꯛ ꯇꯣꯛꯂꯛꯄꯒ ꯑꯗꯨꯝ ꯅꯨꯡꯁꯥꯁꯦ ꯍꯥꯏꯗꯤ ꯎꯔꯨꯝ ꯂꯥꯡꯁꯟꯕꯅ ꯍꯥꯟꯒꯤ ꯑꯁꯦ ꯄꯣꯠ ꯆꯩꯁꯤꯡꯁꯤꯁꯨ ꯂꯧꯁꯜꯂꯒ ꯊꯕꯛꯁꯦ ꯌꯥꯝꯅ ꯀꯜꯂꯤꯀꯣ ꯅꯤꯡꯊꯝꯊꯥꯁꯦ ꯃꯇꯝꯅ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯩꯈꯣই ꯈꯨꯡꯒꯪꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯅꯔꯝꯒꯅꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯅꯗꯤꯀꯣ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯌꯦꯛꯄꯗꯣ ꯂꯣꯏꯁꯜꯂꯛꯑꯦ ꯁꯤꯒ ꯕꯣꯜ ꯃꯆꯥ ꯃꯆꯥꯁꯨ ꯂꯩꯔꯦ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯌꯦꯡꯁꯤ ꯁ꯭ꯄꯥꯏꯗꯔꯒꯤ ꯃꯈꯥꯗꯥꯡꯗ ꯅꯝꯁꯤꯟꯈ꯭ꯔꯦ ꯃꯈꯜ ꯃꯊꯦꯜꯒꯤ ꯕꯣꯜ ꯂꯩꯖꯔꯦ ꯃꯌꯥꯝ ꯃꯦꯂꯥꯒꯤ ꯑꯦꯛꯁꯣ ꯁꯤꯅ ꯑꯦꯛꯁꯣꯒꯤ ꯕꯣꯜꯅꯤ ꯁꯤꯅ 200ꯒꯤ ꯕꯣꯜꯅꯤ ꯇꯧꯔꯒ
ꯑꯩꯍꯥꯛ ꯆꯣꯛꯁꯦ ꯐꯔꯕ꯭ꯔꯥ ꯍꯥꯏ ꯆꯣꯛꯅꯤ ꯃꯌꯥꯝ ꯆꯣꯛꯁꯦ ꯃꯥꯅ ꯒꯝꯅ ꯅꯞꯄꯤꯅꯦꯅ ꯇꯧꯔꯤꯗꯣ ꯆꯣꯛꯁꯦ ꯐꯔꯕ꯭ꯔꯥ ꯍꯥꯏ ꯑꯣꯏ ꯅꯞꯄꯗ ꯉꯥꯏꯔꯤ ꯁꯤꯗꯤ ꯍꯥꯏꯗ꯭ꯔꯤꯗꯣ ꯀꯪꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯅꯣꯡꯉꯒ ꯃꯆꯥꯅꯨꯄꯤ ꯌꯥꯝ ꯂꯦꯡꯃꯜꯂꯦ ꯍꯥꯏꯅ ꯂꯥꯎꯍꯠꯄꯗꯒꯤ ꯇꯨꯃꯤꯟ ꯐꯝ ꯂꯩꯌꯦ ꯍꯣꯏ ꯁꯤꯗ ꯌꯦꯡꯉꯣ ꯑꯉꯥꯡꯅꯅꯦ ꯂꯝꯍꯦꯟꯒꯅꯨ ꯈꯪꯉꯕ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯤꯔꯤꯟꯗꯥꯒꯤꯁꯦ ꯆꯦꯁꯦ ꯀꯣꯏ ꯀꯣꯏꯅ ꯆꯞꯄꯒ ꯒꯝ ꯇꯧꯔꯒ ꯅꯞꯇꯣꯏꯅꯤ ꯀꯥꯏꯗ ꯅꯞꯄꯤꯅꯣ ꯌꯦꯡꯁꯤꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥꯁꯤꯁꯨ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥꯅꯤ ꯊꯥꯒꯠꯂꯤ ꯃꯤꯔꯤꯟꯗꯥꯕꯨ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯆꯦꯁꯦ ꯁꯨꯃꯥꯏꯅ ꯂꯪꯁꯤꯗ ꯅꯞꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯂꯪꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯕꯣꯜꯒꯤ ꯑꯩꯈꯣꯏꯒꯤ ꯆꯣꯛ ꯅꯞꯄꯒꯤ ꯃꯐꯝꯗꯨꯗꯅꯦꯀꯣ ꯂꯧꯁꯜꯂ ꯂꯩꯗꯣꯏꯅꯤ ꯑꯉꯥꯡꯁꯤꯡꯗ ꯇꯥꯛꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯕꯣꯜ ꯍꯥꯏꯗꯤ ꯈꯨꯖꯤꯗꯣ ꯂꯧꯊꯣꯛꯑ ꯊꯝꯃꯒꯅꯦꯀꯣ ꯀꯔꯝꯕꯅ ꯋꯥꯟꯅꯣ ꯍꯥꯏꯔꯒ ꯋꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯨꯛꯆꯜꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯅꯤ ꯃꯥꯒꯤꯁꯦ ꯑꯗꯨꯝ ꯐꯖꯩ ꯃꯌꯥꯝ 1 2ꯁꯨ ꯏꯔꯦ 1 2ꯁꯦ ꯃꯄꯥꯁꯦ 1 2 3 5 ꯐꯛꯅꯦꯕꯀꯣ ꯌꯥꯎꯔꯤꯁꯦ ꯑꯁꯤꯁꯦ ꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯇꯧꯗꯣꯏꯅꯤ ꯃꯌꯥꯝ ꯁꯦꯝꯕꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯐꯖꯩ ꯐꯖꯗꯦ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯃꯣꯏꯒꯤ ꯁꯦꯝꯃꯤꯁꯦ ꯃꯃꯥꯒꯤꯅꯦꯀꯣ ꯁꯦꯟꯇꯔꯒꯤ ꯑꯉꯥꯡꯁꯤꯡꯒꯤꯅꯦꯕ ꯍꯌꯦꯡꯁꯦ ꯃꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕ ꯑꯗꯣ ꯈꯣꯏꯗꯨꯝꯁꯨ ꯇꯥꯗꯣꯏꯅꯦ ꯑꯩꯅ ꯈꯣꯏꯗꯨꯝꯁꯤꯁꯨ ꯅꯣꯟꯆꯥꯒ ꯃꯃꯥꯒꯅ ꯇꯥꯔꯦꯕꯀꯣ ꯃꯨꯔꯤ ꯈꯣꯏꯗꯨꯝꯅꯤ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯌꯥꯝꯅ ꯍꯥꯎꯋꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ